ꯑꯩꯒꯤ ꯃꯤꯡ ꯅꯤꯔꯨꯄꯃꯥ ꯅꯣꯡꯊꯣꯝꯕꯝ ꯏꯆꯥꯒꯤ ꯃꯤꯡ ꯑꯜꯕꯔꯠ ꯃꯥꯏꯃꯣꯝ ꯑꯩꯒꯤ ꯏꯆꯥ ꯑꯁꯤ PRF1 ꯖꯣꯟ 3 ꯖꯣꯟ 2 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯁꯤꯒꯤ ꯂꯥꯌꯦꯡ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯕꯣꯟ ꯃꯦꯔꯣ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯁꯦ ꯍꯥꯏꯔꯦ ꯕꯣꯟ ꯃꯦꯔꯣ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯏꯁꯇꯤꯃꯦꯁꯟ ꯀꯣꯁꯁꯤ 38 ꯂꯥꯛꯁꯅꯦꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯦ ꯁꯦꯟꯐꯝ ꯑꯗꯨ ꯄꯨꯊꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯗꯤ ꯄꯩꯁꯥ ꯑꯗꯨ ꯂꯩꯖꯗꯦ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝ ꯑꯁꯤ ꯄꯨꯊꯣꯛꯑꯒ ꯂꯥꯌꯦꯡꯗ꯭ꯔꯕꯗꯤ ꯏꯆꯥ ꯑꯁꯤ ꯀꯟꯕ ꯉꯝꯃꯣꯏꯗꯧꯔꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯅꯤꯖꯔꯤ ꯑꯩꯈꯣꯏꯅ ꯏꯆꯥ ꯑꯁꯤ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯗꯒꯤ ꯑꯉꯝ ꯑꯉꯝꯕ ꯗꯣꯅꯦꯁꯟ ꯇꯧꯗꯨꯅ ꯏꯆꯥ ꯑꯁꯤꯕꯨ ꯀꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯃꯗꯨꯃꯇꯤ ꯀꯧꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯌꯨꯝꯖꯥꯎꯕ ꯀꯧꯏ ꯕꯥꯁꯤꯈꯣꯡ ꯃꯥꯏꯃꯣꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕꯁꯤꯅ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥ ꯑꯜꯕꯥꯔꯠ ꯀꯧꯕ ꯑꯃꯈꯛ ꯂꯩꯖꯩ ꯑꯜꯕꯥꯔꯠꯁꯤꯕꯨ ꯄꯣꯛꯄ ꯃꯄꯥꯅ ꯁꯨꯔꯖ ꯀꯧꯏ ꯑꯗꯨ ꯃꯈꯣꯏ ꯑꯉꯥꯡ ꯑꯁꯤ ꯅꯥꯕꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯅꯥꯔꯛꯑꯀꯥꯟꯗ ꯂꯥꯏꯌꯦꯡꯐꯝ ꯈꯪꯗ꯭ꯔꯕ ꯃꯇꯝꯗ ꯒꯨꯋꯥꯍꯥꯇꯤ ꯆꯠꯂꯦ ꯑꯃꯗ ꯆꯠꯂꯦ ꯆꯠꯄꯁꯤꯗ ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯄꯨꯝꯅꯃꯛꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯂꯣꯏꯕꯗꯒꯤꯗꯤ ꯃꯥꯁꯦ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯂꯣꯅ ꯍꯥꯏꯕ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯄꯁꯤ ꯄꯩꯁా ꯂꯩꯇꯕꯗꯒꯤ ꯑꯩꯒꯤ ꯂꯩꯖꯕ ꯂꯝ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯈꯔ ꯄꯤꯕꯤꯔꯛꯄꯒ ꯕꯦꯡꯒ꯭ꯂꯣꯔꯗ ꯌꯧꯔꯦ ꯂꯥꯏꯌꯦꯡ ꯃꯈꯥ ꯆꯠꯊꯔꯛꯄ ꯃꯇꯝꯗꯨꯗꯗꯤ ꯃꯣꯏꯅ ꯕꯣꯟ ꯃꯦꯔꯣ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯒꯗꯕꯅꯤ ꯁꯤꯗꯤ ꯍꯥꯏꯕꯤꯔꯦ ꯑꯗꯨ lakh 39 ꯆꯪꯅꯤ ꯍꯥꯏ lakh 39 ꯑꯩꯈꯣꯏꯗꯤ ꯂꯩꯇꯦ lakh 39 ꯁꯥꯒꯠꯅꯕ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯏꯔꯩꯄꯥꯛ ꯏꯔꯩꯆꯥ ꯑꯩꯒꯤ ꯃꯦꯗꯤꯌꯥꯁꯤꯡꯅꯀꯣ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯔꯒ ꯃꯇꯦꯡ ꯈꯔ ꯄꯤꯕꯤꯗꯨꯅ ꯏꯁꯨꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ